Chief Minister Okram Ibobina ngasi Jiribam District, Sangakre District ama oibagi matau taba kudimag semgot lagani haina thazaba pikre. Anoba District Taret Sembagi Mayokta Tame Assembly Constituency ki MLA Kikon Bau New Mai MLA from the Congress amadi Congress tagi resign tawkre. UNC की President Gaidong Kamayam the Public Secretary Stephen Kota Puthokre Makhatana numit taretni की police remand lawkre. Amasong Indo-Asia connectivity for sheer prosperity gimi from the US Ambassador na Awang Nongpok State singi kudong chadam singi matang ta lawkre. Mayam bukurum zariya dum yagrivis Impact News ni Prime Time Manipuri News Bulletin day kaidam jandis na hujib pungja si faub gimer be pausing mayam the pizari. Hausi hausikta fangba breaking news ama hanba maktada mayam the pizari. Lelong Police Station gi manung chana leiba nungai da Kanglup Marshal gi marakta khana chainab gi thaudokta yumari maina tumna thadoklam le. Malchang kaya mangkre sashan kaya su sire miyo yamasu pukchepta nongmaina panbadagi sokle haina thaudok thokfamdagi hausi Ladybird Impact News ki paumi singna pau pirakli. Yummai thadok lambagi thaudok asi ngasi numidang wairam pung mari rom tabada thokibani. Yummai na chakraba tungda laifam laitraba khunja singda kakngau naduna lairi Mafam asi Irangi fibam chawna lady adubu Manipur Police ki masing yamlaba personnel sing changsinduna Irang lakshinaba kanna hotnari. Hojik makhataba pau mayam da pizari. Chief Minister Okram Ibobi Singh amade Deputy Chief Minister Gaikhangamna saruk yaduna ngasi Jiribam District Sangakre Jiribamgi Chingdong Laikai da laiba DC Office ta Chief Minister na District Lauthokpagi maikhum hangdoki. State Cabinet na mifam na handakta Manipur ki Anoba District Taret Shembada ayaba pikiba adugi matung tarakpada laukhalakpa government ki khongthang amada Chief Minister Okram Ibobina Jiribambu ngasi district ama oire haina lauthokibani. Thoramadu Chief Minister na phongdokibada Jiribam ki damak district ama oibagi mathau taba thabak thoram punamak paikhatlagani. Mari leinaba sanglen khudimang athubu matamda semgatlagani. Loinana Baro Bekra Higher Secondary da Hana Council ki exam thaba yaramdaba adu hauzikti yahalagani haiki. Mahangna makha takibada Jiri dagi kilometer mapan lom tamak leiba Bora Bekra subdivision asi lambi yamna fattaba maramna khudong chadaba kaya mayokna hale. Maramaduna lambi asi su atubu matamda semnanaba mari leinaba singda khangalagani haiki. Loinana Boro Bekra subdivision ki oinasu fire service ama thamnaba hotnagani hainasu phongdoki. Government si particularly Chief Minister si mayam si bayaba wahalaga bandroke si adom yeng lega mayam si sokha halakanda decision lawi any problem lakanda kudakta ek de action law de and haiba yamna sensitive oiba yamna sentimental oiba kudakta ek bakanada maduna hagrabadi bhai hagragana thanks haibi never me say every 1,000 hardly even a single person who am Tame Assembly Constituency ki Congress MLA Jet Kikon Bau Niomai MLA from the resign Taukibagaloina Congress Party ki primary membership to resign Taukre. MLA from Thadokpa Amadi Party Hongbagi Maru Iba Maramdi District Taret Sembagi Matang the Hills Area Committee the Tanaramdaba Amadi Tamagi Miamna Congress Party Pam the Badagini Haina Z Kikon Bau Niomai na Fungdoke. Ngasi lamfelda leiba Z Kikon Bau Niomai ge quarter da paumi singa unaba mada mahakna haikibada Congress Party asi yamna faba amadi yamna su nungsiba political party ni adubu tamai gi miyamna party hongdaba yade haibagi akanba wafam lakpadagi party hongnaba ware lawbani haiki Loinana Congress government gi luchingba Chief Minister Okram Ibobi gi lamjing makhada chingi lam singi chakot thorang kaya amma paikhatre adubu handak district taret sembagi matang the hill area committee da wafam amatta khangalamde constitution gi chana kanglon ngakte haina hill area committee gi vice chairman su oriba Jet Kikon Bau Niomai na phongdoki Karamba party da yawgadage haina paumi singna hangba wahangi paukumda Jet Kikon Bau Niomai na hauzik forward oina karamba party da yawgadage haibadu warep laudri adubu tamai gi miyamna national party amana yahoningbagi apamba phongdokpa lei haiki Anoba district trade chi creator yam nungai administrative convenience ki damakdani ekoi su thajai asi district pibasida ekoi hill area committee gi knowledge tadi ama ko tanaba leite Constitution appear Article 371C
aduga Manipur Legislative Assembly ki order 1972 ki matung inadi all scheduled matter relates to the hill areas shall be within the purview of hill area committee. Hill area da tanable late asida koi nungaite. This is a violation of the constitution. Congress tiki resign over maramdi aigi praja aigi missing mayam sina party hungadabani party hungradi nahak koi support tawroi. United Naga Council के President Gaidong Kamei अमसुंग Information and Public Secretary Sankhui Stephen Bu हौजिक चथरिब economic blockade का मरी लेनना तदुबी पुलिस स्टेशन मखाताना नुमित तरेतनी की पुलिस रिमांड लौथखरे मखोय अनी थासगी निपानदा तदुबी पुलिस न नुमित तरेतनी की पुलिस रिमांड लौथखरब मतुंग ngasi amuk lamfelda leiba chief judicial magistrate Imphal East da puthokibani makhoi anibu court ta puthoklaba matung prosecution gi maikai digi makhoi ani gi mathakta pankhiba case ka mari leinana che chang singh judge da lankhatkhi judge na case asigi ayo da mamang da numit taret ni gi remand lौथखिबा adubo tadubida gari mai tha khiba mioi sing adugi maming matha makhoi ani dagi khangba ngamlaba gari mai tha khiba sing fagatpa ngamlaba haina hangki ayogi maikai dagi UNC gi secretary yaung organization asigi mioi taret fanaba kanna honari haina judge da khanghanki judge na gaidonda ayona pukhalakhiba mioi sing asi khangbra blockade tawba singda gari mai thau haina pauktak piba laikhibra haina hangki gaidona judge da mioi sing adu masak khangi blockade manung da hingsa gi thabak tawgunu democratic oiba mawong da changsin si haina blockade saugatpa singda khangan ki haina paukum pikhi gaidona judge da mahaki hakchang gi anaba leiba asi yengduna bel pibiu haina su judge da prayer tawki judge na makhoi animaki wafam tarba matung gaidona madi Stephen bu numit taret ni gi makhatana tadubi police station da police remand lौथबगी ayaba pikibani economic blockade saugatpa singni chingnaba singna nongmaina kapsilakpadagi yet thangba pambomda nongmai maruna panduna soklaba truck driver khulem ibom chada works minister KH Biren na sel oina lupa lishing kun gi mating pangkhre loinana konthokja MLA K Sarat amasung TDC gi president H Ranjit Nasu sel gi tengbang pikre Haukiba December taragani thoida Tamenglong district ki awang khulamadi Sejang village mapada sakhangdaba singna driver singna nongmai kapsinduna attack chatharakhiba thawongbu Imphal West Students Club IWSK amadi Khumbong gi Maira Paibi singna akanba mongda yaningnaba phongdorokli Kolkata gi Hotel Oberoi da ngasidagi haukiba numit nini chathagadaba Indo-Asia Connectivity for Shared Prosperity gi mifamda US Ambassador to India Richard Vermana awang nongpok lamdam gi magun Kayabu Singtharaduna Wangangkre Maru Aina key issue Marida Yumfam Oiduna Bimstack Amadi BBIN reason Singda Achoba Safu Piga Doriba Mifam Asida India Kha Amadi Kha Nongpok Asia Masung US Tagi Lakpa policy maker business leader government official media gi mihut academic Amadi civil society organization Singna Sarukyari Impact TV ki editor in chief Yumnam Rupachandra Su Awang Nongpok Tagi media gi mihut Singh Khanbada Yauduna Mifam Asida Hausi Sarukyari DIPR Manipur gi naungna Kaisampata Saba Anoba building the department asi ngasidagi hongjin kre housing Moirangkhong gi MSRTC gi complex ta temporary oina leidiba DIPR Manipur gi office asi mafam chadabagam loinana fibam sokchilakpadagi anoba building asida hongjin bani handakta DIPR Manipur gi naungna lauraba staff single loinana news photo video amadi publication gi staff sing hongjinduna ngasidagi thabak tawba hokre Manipur State Panchayat Parishad na sinduna Manipur gi Gram Panchayat singbu magun leihanna bagi dama awang nongpok State Nipan gi mihut singna sarukyaduna anirak suba National Summit on Panchayat in the Northeastern Region pangthoklagani haina Manipur State Panchayat Parishad ki chairwolamana khangalakli Janata Dal United Manipur Unit ki Vice President M.A. Jabbar yauna BJP ki member taret amadi Manipur Pradesh Congress Committee ki member among asi Manipur National Democratic Front MNDF ta yauksin kre nakal amromda lakodriba general election da regional party ama oriba MNDF ki candidate nimfu thadoktuna state asigi laingak ta saruk yanaba honagani hairi
ngasigi achamba thoram amaga loinana MNDF da nauna changkiba members sing opagi thoram ama Babuprada leiba party office da pangthoki thoram aduda party sigi president CS Priyokumar senior vice president Bijoy Koijam yauna party sigi executive member kayana sarukyaki party sigi senior vice president Bijoy Koijam na paumi sing da high state asigi oiba issue kaya da national party gi high command gi yaka ngaiduna leibana waroshin purakpa ngamdabani state asigi miyamna high command oiba regional party khaktada lamdam asigi issues sing mapung fana loishinba ngamgani nakalamromda national highways sing da UNC na economic blockade tawduna state asigi yamlaba miyam wahanba asi miyoibagi sajat nati athuba matamda thadokadamani hairi Center amadi state government na su hiram asida pukning changbiduna UNC ga wari chanadana waroshin athubada purakna bahona biyo haina Bijoy Koijam na appeal tawakli Imphal jiri lambi lakpada ekhoigi driver singda khulai paiba singna ekhoi attack toksalakpa madu miyoibigi sajat na tena lawi Manipur sarkar asina mahaki angamba rejabi thadana Manipur da thoiba irang singa se masilu chenna hona bana ai afabu igene na khali center de lakpa union minister singna hujik leiba blockade asi losenbagi wangang ngangwi mohutta koi masel nungsinadana ba ngangba masi politically tawbani haiba Manipur gi district tare hengatpada praja singda yamna kari haidare provocative wangang ama leader sing ngangba se khoi MNDF ki maikedi ki ta sengna yaningba phawi Assembly election naksilapga iroinana Sagolban Assembly constituency da BJP gi mapangal henna kankatnabagi pandamda nongmagi oiba BJP workers singi conference pangthokre thoramasi BJP Sagolban mandal na Sindun Assembly constituency sigi wat number kungamari kakulong da pangthokibani Assembly constituency sida BJP gi mere oigadoriba Dr. KH Loken yauna pangthokiba thoramadda BJP gi luchingba amawariba samgi ex minister Jagdish Bhua amasung BJP Manipur Pradesh ki ex president Santi Kumar Sarmana Sarogya Scheduled Tribe BJP Tamenglong District amadi nungba mandal gi ngasi office none bazar da hongnabi matung ina sangakre ngasi gi thoramadda ST Morcha BJP Manipur Pradesh ki President Michael Dangmai ST Morcha Tamenglong District ki President Ading Gonmai Hanagi Minister S. Ibohal Singh yaungna miyoi kayana sarukyaki tungda lakadriba general election ga mari leinana nongwing oiba political conference amasu pangthokki English aniga taraga taruk taraga taret ki Manipur University Student Union gi tongan ba fam singi Mikhal lakliba tangkunda pangtholkani Mikhal asigi damak mirepche pisinbagi aroiba numit December taraga taruk scrutiny December taraga taret mirepche lokthokpagi aroiba numit lakliba tang taraga mapani haina Manipur University gi returning officer gi cherolamana khangalakli matang sai sida break am logjage Manipuram di malingi tongan ba ipau singaloina nai koi break ti gam thun hanjar ke impact news mi deng ta dur lebiu Angels Coaching Center, Uripok Polem Laikai Imphal. Admission starts for Class 10 Revision and Class 1 to 10 Foundation. Our achievements: 11 position holders in 2013, 2014 and 2015, 20 position holders in 2016, including first positioner. There is an unparalleled coaching center in Manipur. I see success in Angel Coaching Yarn Body, Sunga Mama, I see success in Sunga Mama. Pauzen Zaba Northeast India Development Party asi iramda Manipur gi chakha thorangi damakta hiram khudingda kathokpaga loinana apunbagi pangalama sagaliba political party amani NEIDP na lisani tara tarita pangthokadoriba taramanthu suba Manipur Legislative Assembly mikhalda party asigi damakta miyagi mahut sinduna leibaki thodang lobinabagi damakta tampaki constituency nifumakta mirep oibiningba madik charabam di leibaki chana kanglon gi oina akaiba leiti habigi kudam leibiba masa masagi constituency da miyangi support fanglaba miyoisina paujada sipizari arepa apamba leibiba sina isagi biodata makada pizari basari yohon birakna khanganzari ba Northeast India Development Party Sagolban Tera Lakrakon Beka Imphal West. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water.
Admissions open. Temple of Learning School gi admission hauzare. Loinana school lasina chahi tarama pung farak pagi harau tayama fongdok paga iroinana. Satra satri sing naming chanbada kudong chava kayam pizari. Kudong chava sing asi akak nabasit karakakini. Thu naming chanbiyu kudong chava sing si mangan biganu. Akupa marol gidamak Temple of Learning Kanchipurda contact tobiyu. Bulletin isigi makata pauk single na break matung da mayam bomu kana taram nokchari. Food security haiba hiramasida seminar ama pangthokre seminar adu Department of Education HK Science Unit na Sinduna Palace compound laiba lamyan masanglenda pangthokpani. Seminar adu da Manipur gi tongan ba mafam da laiba school gi mahiroi singna saryaki loinana Kaw gi College of Agriculture gi Department of Agronomy gi Professor L Nabachandrana food security ga mari lainana miyoi bana chaba thakpada jaksin gadaba sing loinana hakchang da changdaba yadraba chinchak singi matang da wafam kaya phongdoki loinana chinjak watpadagi oirakpa laina sing amadi chinjak hena chabadagi oirakpa yaba singi maramda mahiroi singi mit mai oi gadaba wafam kaya phongdoki Chakpi Karong Police Station ki manung chanba rangchang gi Ivy Road tagi khara changsilaga laiba mafam amada asiba nupa amagi hakchang fangle police tagi fangba pau gi matung ina hakchang adu ngasi ayupung nipan makhai taba matamda mafam adu gi miyam na thingnarakibani hairi sina fangkiba nupa adu kuchu mui fit manga ga inchi amma wangi Heritage Convent Imphal gi logo napa jersey ama litlami amadi higok machu gi jinama selami hairi asiba hakchang adu masak maming khangnaba gi damak Janims ki mokta thapkrai Lona Tingkraba RPF amasung masigi lami PLA daki pot thakraba miyoi singna Indian Constitution ki makhada Manipur da pangthokpa mikal singda mirep oiba thingduna leiba maramna hairiba loop asidagi pothakraba singna loop asigi athingbagi mayokta mikal da mirep oidanaba loop asigi Publicity Secretary Robin Khumana thadrokpa cherolamana khangalkli Kuntraga tarit suba state level science mathematics and environment exhibition English in Taraga Taru konung mamangda leiba lamyan basanglenda pangtokre Manipur government ki education age department science unit amas NCERT New Delhi ga khusamna duna pangtokiba science exhibition asigi theme science technology and mathematics for nation building haibasina oiki ngasi pangtokiba exhibition asida tongan ba district kaya dagi lakpa mahiroi singna saruk yaduna model kaya utki Thoramaduda saruk yakiba education age ke director IASN Pravin Singh na phongdokibada mahiroi singbu takpi tambiribu oja singh na su asiguma science exhibition asi mai partner sinba ngamnaba mateng pangbigadabani amasung ojaga mahiroi singh gi marakta afaba mari thamba mathok tai haiki Southern Imphal Cultural Organization SICO gini futaret suba foundation de ngasi kwakathel lorembam laikai football ground da pangtokre tharamadda nauria pakanglakpa kendra gi MLA RK Anand State Forest Department of Forest Conservator amadi SICO gi President K Shyam Janims ki Assistant Professor Dr Y Tomba Tribal Affairs and Hills Department ki Executive Engineer KS Jila yaungna mi kyana sarukyaki Tharamadga mari laina na MLA RK Anand na SICO na lamdamasi gi nat culture amadi sana khonaba maru ina football masana gi lamdam masak naiba sanorikya puthokpa ngamliba sida apenba phongdoki SICO bu hanna mapangal kankhatna club ki members singna honariba sida mahaki maikai dagi su angama mateng pangani haina MLA sina tiliba miyam gi puknik chungsinki ngasigi tharamadga mari laina na Manipur gi saknai ba international footballers sing amadi artists sing yauna football exhibition amasu Sanaki. Soyam Lokendra Jitna Iba philosophical writings haina mingthon ba lyric among asi fongkre Dr. L Bishojit Sarmana edit lyric asi Kashampata Iba lyric asi Kashampata Labor Soyam Educational Foundation amasung Uripokta Labor APDC na punna khusamna duna published tawani ngasi Manipur University ki court hall da pangthokiba thoramaduda Manipur University of Culture ki Vice Chancellor Professor N Khogendra Su Sarkyaki Manipur Police Constable Male Ilising Taraga Humdoi batch ki final result achuba matam da haidok piyo haina Manipur Police Constable Male Recruitment 2013 batch ki chairol amana mari leina basingi pukning chingsilakli hauze ngasi nomagi sanabagi pawda All India Football Federation ki meeting makhada under 16 Rays of India 3
gi league match singda Tata Football Academy Jalandhar amadi Aizawl FC Mizoram ani mai pakrenga si Khumlampang Men Stadium da sanakiba football league asigi manga suba league match amada Tata Football Academy Jalandhar na Numa Lighar Refinery Limited Football Academy Bupanjil Mari Sinoda Maithiba pi bangamki Chatharaklibai Football League asigi taruk suba match tana Aizawl FC Mizoram gi Sanaroi El Lalrin laungana match ki kungatruk suba minute chankiba amatangairba panjal aduna Shell Football Academy Bokaro Jharkhand bu panjal amasinoda maithiba piki ta asigi taraga tarukta Football League asigi makataba match ani sanaragani Ngangkham Boboy Memorial Second Division Football Tournament ki ngasi sanakiba league match amada SSC sector mai pakre ngasi tournament asigi kuntragom doi suba league match adu da SSC sector na ASYC Androbu Panjal ani sinoda maitiba pibangaki Imphal East District Football Association asinduna Poiro Khongjal gi Thambalnu Sports Complex da chathrakliba tournament asigi hayang makhataba league match ani sanargani haina tournament asigi convener na thadorpa cherol mana khangalakli Guwahati ki Nehru Stadium da Chatharakliba Nipan Suba Northeast Media Sports Festival da Amzugi Sports Team na overall team champion oiba ngakre ta sugi tang taret tagi Chatharakliba Sports Festival da sida Amzugi member Nipan na tungan ba masana sing da surukyata na lakibani ngarang sanakiba badminton ki masana da nupi ki single amasung team eventa Amzugi member sing na mai paki haidi Om Super State Level Case Prize Junior Volleyball Tournament ki league match sing da YVA Ngairangbam YSA Team A Lilong Chandrakhong amadi NYVA Naurem mai pakre haini Young Sporting Association Lilong Chandrakhong na sinduna ngarangdagi haukiba volleyball tournament asida team nipa na sarkyari hayang chathariba tournament asgi makhataba league match manga sanargan haina tournament asgi convener na thadrokpa cherolamana khangalakli arobida bulletin si headlines amuhana mayam da pizage Chief Minister Okram Ibobina ngasi Jiribam District Sangakre District ama oibagi mathau taba khudimak sangwat nakani haina thazaba pikre Anoba District Taret Sembagi Mayak Tamai Assembly Constituency gi MLA Kikon Bang Niomai MLA Famamadi Congress tagi resign tawkre UNC ki President Gaidon Kamai MD Public Secretary Stephen Kota Putokre Makatana numit taret igi police remand law takre. Amasung Indo-Asia Connectivity for Shared Prosperities kimi fund the US Ambassador na awang Nongpok State singi kudong chada singi matang da fungdokre.